Manipur Horror Story. Please subscribe, like, comment and share. ताबीरिबा मदी येंगबीरिबा मयामबु मणिपुरी ऑडियो यूट्यूब चैनल मणिपुर हॉरर स्टोरी की माइकई दगी तरामना ओक्सरी हॉरर स्टोरी लोइसिन किद्रब डायरी अहान बसरुक ताबीख्रब मतुंग पुदुना लाक्सरी अमुक लोइसिन किद्रब डायरी की अनि सुब सरुक वारी असिबु इबिरकपा रस्तम नावरे अहान बगी एपिसोड ता रोजी हाइना पाजखिबा अदु अई बगी अयाब लौजरगा रोजी हाइना ओंथोक्सरी मसीगिदमक ताबीरिबा मयामना वारौबिरोय हौजिक ताबीरसी मणिपुरी हॉरर स्टोरी लोइसिन खिद्रब डायरी की अनि सुबा सरू रोजीना अस सिदी ओंथोंना फजख्रेदा वाव असेंबनमकनी हे डायरी सिदा इरमलिसे अस सिदी आई मखा सुम पानिंगलकलेबो रोजी बाल्कोनी दुदा लेप्तुना डायरी दु अमुक मखा ताना पाबा हौरई अदुदगी आई इमादा फोन तौई ममांगी वारी की मतुंग इना माना फोन तौरीबसी थोइदुना ममा मेधादा फोन तौबने मेधाना थोय बेमा नंग टेक्टर कायदना मफम दुदा यौरबा नत्रा थोइदुना होय यौरे इमा मेधाना अमु हरंगलकममे अदुनिदना इचासिदी नाहि तंबदा निंहन्नबा यादेको नंगना ओगे खल्लिबदो ओइदबा यादे खंदुना कन्ना होनागदबने नसुंगना नमानबी सिंगा नुंसी चानना लैमिनौको थोइदुना मतम पुंबदा इमागी वात याथंग नसाना खक हिक्तोक्सरोय मेदाना फरे फरे नकोक फावबा चिक्तबा ओयुको थोइना इमा रोजी डायरीदु अमुक खुमजिंदुना रोजीना येंगुबा मीगिदी ममाना कयादा नुंसीना मसाबु खनबीरिनोबा अस चाइदा कानादे अगी पोचै लोइसिनबगा लोइसिनदबा आई फमुंगसिदा हिप्तुना डायरी सिदुम हाना लोइबा फाव पारुखिगे रोजी बाल्कोनी दुदगी मागी कादा अमु प्रप चंगलक्तुना फमुंगदुदा उपना हिप्तुना मोंदुबु मथादा कोनसिनदुना डायरी दु मखा ताना पाबा हौरई थोइना अस कइनो अहन सिंगना हाइनबा वाक्सिंगदा नोंग खजिक्तसु खिक्ट्रबदी तहैदे हाइनबदु सुमदोय जालो सिबु करिगुंबा ngasiगी mangliba nongsina churabadi khajikta khikpaga natloi tawri kanade satin pukibana pharani ngasigi aigi college satpagi ihan hanba numitni mafamduda aigumbi satri mayam amasu magi classroom thinabagi mayam amaga irang langi aisu mamana nungsina pirakpa satindu makhutta paiduna aigi classroom thiba hawi mikupsida kadomdagino khanghaudana nipa amaka aigi maikai tamna laptakna kanna chensilai ai thanglamliba khongthangdu chap leptuna nipa duna munna yengduna lai nipa dugi matungda atopa nipa amana nipa du yangna tanarakpa ai ure hena yangna selaktuna tanarakliba nupa duna aigi hek imang moktada mangda selamba nipa dugi tumlonggi furit collar duda ta phaduna khamlamlaga aigi khutta pairiba satindu munkhiduna nupadugi masada sapu kanna haibada aigi satindu kudaktuda tekre nupadugi maming ras kawi rasna kadai bag tu pirau nipaduna yaroi piroi amuksu rasna nipaduda kupangna ani ahumlak thajille rasna kadai bag tu pirau haibani tanja sida nupi satri amasu chensillaktuna makhoigi manakta leplei rasna nipadudagi bag tu munduna satri duda pire rasna bag si nangini ko se paisillu satri yam nungaijare thagatsari
ꯊꯣꯏꯗꯤ ꯃꯥꯒꯤ ꯁꯥꯇꯤꯟ ꯃꯈꯨꯠꯇꯒꯤ ꯃꯨꯟꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯕꯥꯟꯗ ꯃꯦꯟꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯦꯟꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯖꯅ "ꯍꯨꯔꯥꯟꯕ, ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥ?" ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨꯅ ꯑꯃꯨꯛꯁꯨ ꯑꯅꯤ ꯑꯍꯨꯝꯂꯛ ꯅꯤꯄꯥꯗꯨꯒꯤ ꯃꯇꯨꯡꯗ ꯀꯥꯎꯁꯤꯜꯂꯤ꯫ ꯔꯥꯖꯅ "ꯁꯥꯇ꯭ꯔꯗꯤ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯂꯩꯌꯨ, ꯃꯁꯤ ꯍꯨꯔꯥꯟꯕ ꯄꯣꯀꯦꯠ ꯆꯠꯄ ꯇꯝꯐꯝ ꯅꯠꯇꯦ, ꯈꯪꯂꯦꯗꯅ?" ꯅꯤꯄꯥꯗꯨꯅ "ꯑꯩ ꯂꯥꯟꯖꯔꯦ, ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ, ꯑꯩ ꯂꯥꯟꯖꯔꯦ, ꯑꯩ ꯂꯥꯟꯖꯔꯦ" ꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯄꯥꯗꯨꯁꯨ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯔꯥꯖꯁꯨ ꯃꯐꯝꯗꯨꯗꯒꯤ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯗꯤ ꯂꯩꯃꯥꯏꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯁꯥꯇꯤꯟ ꯑꯇꯦꯛꯄꯗꯨꯗ ꯌꯦꯡꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ꯫ ꯊꯣꯏꯅ "ꯃꯥꯅ ꯑꯩꯒꯤ ꯁꯥꯇꯤꯟꯁꯤ ꯊꯨꯗꯦꯛꯄꯤꯔꯦ, ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯃꯃꯥꯗ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ?" ꯍꯤꯛ ꯍꯤꯛ ꯇꯞꯅ ꯀꯞꯄꯤ ꯊꯣꯏ꯫ ꯔꯥꯖꯁꯨ ꯃꯐꯝꯗꯨꯗꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯁꯨꯝ ꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯖꯤ ꯗꯥꯏꯔꯤꯗꯨ ꯐꯠ ꯈꯨꯝꯖꯤꯟꯗꯨꯅ ꯔꯣꯖꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯁ, ꯁꯥꯎꯅꯤꯡꯉꯤꯗ ꯑꯁꯦꯡꯕ, ꯅꯨꯄꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯕꯅꯤ꯫ ꯃꯈꯣꯏꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯐꯥꯎꯖꯔꯤꯕ ꯅꯨꯡꯉꯥꯏꯖꯗꯕ ꯏꯃꯣꯁꯟ ꯀꯌꯥꯁꯤꯡꯁꯦ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯕꯤꯔꯣꯏ꯫ ꯃꯈꯣꯏꯗ ꯂꯩꯇ꯭ꯔꯗꯤ ꯐꯗꯧꯅꯤ, ꯃꯈꯣꯏꯁꯤꯡꯁꯤꯅ ꯉꯥꯛꯅꯤ ꯀꯣꯛꯀ ꯂꯣꯏꯅ ꯆꯥꯏꯍꯜꯂꯤꯁꯦ." ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯁꯥꯗꯨ ꯔꯤꯂꯦꯛꯁ ꯇꯧꯖꯩ꯫ "ꯀꯥꯟꯅꯗꯦ, ꯃꯈꯥ ꯑꯗꯨꯝ ꯄꯥꯈꯤꯒꯦ." ꯔꯣꯖꯤ ꯈꯨꯝꯖꯤꯜꯂꯤꯕ ꯗꯥꯏꯔꯤꯗꯨ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯗꯥꯏꯔꯤꯗꯨꯒꯤ ꯃꯊꯪꯒꯤ ꯆꯦꯃꯥꯏ ꯑꯃ ꯑꯃꯨꯛ ꯐꯠ ꯍꯥꯡꯗꯣꯛꯄꯒ ꯔꯣꯖꯤꯅ "ꯑꯦ, ꯐꯣꯇꯣꯅꯤꯅꯦ ꯁꯤꯗꯤ, ꯑꯗꯨꯁꯨ ꯅꯨꯄꯥꯒꯤ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ?" ꯔꯣꯖꯤꯅ ꯐꯣꯇꯣꯗꯨꯒꯤ ꯃꯅꯤꯡꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯔꯥꯖ ꯍꯥꯏꯅ ꯏꯔꯝꯕꯗꯨ ꯎꯔꯦ꯫ ꯔꯣꯖꯤ "ꯑꯣ, ꯃꯃꯤꯡꯅ ꯔꯥꯖ? ꯍꯦ ꯔꯥꯖ, ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ?" ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯈꯤꯡꯂꯛꯏ꯫ ꯔꯣꯖꯤꯅ "ꯀꯅꯥꯅꯣ, ꯆꯪꯂꯛꯄ ꯌꯥꯒꯅꯤ?" ꯅꯨꯄꯤꯗꯨ ꯀꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯔꯣꯖꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯔꯣꯖꯤ "ꯏꯅꯦ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ?" ꯅꯨꯄꯤꯗꯨꯅ "ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯠꯆꯩꯁꯤꯡꯁꯤ ꯂꯣꯏꯁꯤꯟꯗꯅ ꯀꯔꯤ ꯇꯧꯔꯤꯅꯣ?" ꯔꯣꯖꯤꯗꯨꯅ "ꯏꯅꯦ, ꯂꯣꯏꯁꯤꯜꯂꯗꯝꯅꯤ, ꯀꯨꯏꯔꯔꯣꯏꯗ, ꯀꯩꯁꯨ ꯗꯥꯏꯔꯤꯁꯦ ꯁꯨꯝ ꯄꯥꯔꯝꯕꯅꯤ." ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯈꯥꯗ ꯗꯥꯏꯅꯤꯡ ꯍꯣꯜꯗ ꯄꯨꯡ 5 ꯇꯥꯕꯗ ꯆꯞ ꯆꯥꯅ ꯀꯨꯝꯂꯛꯀꯗꯕꯅꯤ꯫ ꯍꯣꯁꯇꯦꯜꯁꯤꯒꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯑꯣꯖꯥ ꯂꯥꯛꯀꯅꯤ." ꯔꯣꯖꯤꯅ "ꯁꯣꯏꯖꯔꯣꯏ ꯏꯅꯦ, ꯑꯩ ꯀꯨꯝꯖꯔꯛꯀꯦ." ꯅꯨꯄꯤꯗꯨꯅ "ꯍꯥꯟꯅ ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯤ ꯂꯣꯏꯁꯤꯜꯂꯒ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯀꯣꯟꯅ ꯇꯧꯅꯦ." ꯔꯣꯖꯤꯅ "ꯏꯅꯦ" ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯗꯥꯏꯔꯤꯗꯨ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯖꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅ ꯔꯣꯖꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ, ꯀꯣꯟꯅ ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯗꯧ ꯂꯩꯔꯁꯤꯕꯨ." ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯛꯂꯦ꯫ ꯍꯣꯁꯇꯦꯜꯗꯨꯗ ꯂꯩꯔꯤꯕꯤ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯇꯨꯗ ꯋꯥꯔꯗꯦꯟ ꯅꯨꯄꯤꯗꯨꯅ ꯍꯣꯁꯇꯦꯜꯗꯨꯒꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯈꯨꯗꯤꯡꯃꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯦ꯫ ꯔꯣꯖꯤꯅ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯁꯣꯟꯖꯩ꯫ ꯑꯩꯈꯣꯏꯕꯨ ꯈꯣꯝꯅꯝ ꯅꯝꯂꯤꯕ ꯑꯉꯥꯡꯗꯨ ꯃꯉꯥꯏ ꯃꯁꯛꯁꯤꯒ ꯆꯦꯗ ꯌꯦꯛꯄ ꯀꯥꯔꯇꯨꯟ ꯍꯦꯠ ꯃꯥꯜꯂꯗꯅ꯫ ꯃꯅꯥꯛꯇ ꯃꯥꯒ ꯊꯪꯅꯅ ꯂꯦꯞꯂꯤꯕꯤ ꯖꯨꯂꯤ ꯔꯣꯖꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯋꯥꯔꯗꯦꯟꯗꯨꯅ ꯖꯨꯂꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥꯔꯗꯦꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯐꯥꯒꯤ ꯇꯧꯈꯤꯕ ꯌꯥꯎꯈ꯭ꯔꯕꯣ?" ꯖꯨꯂꯤꯅ ꯀꯤꯒꯨꯝ ꯀꯔꯤꯒꯨꯝ ꯇꯨꯃꯤꯟ ꯂꯩ꯫ ꯔꯣꯖꯤꯅ ꯍꯥꯏꯗꯣꯛꯄꯤꯅꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯉꯛꯇꯨ ꯖꯨꯂꯤꯗ ꯈꯖꯤꯛ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯑꯃꯁꯨ ꯃꯈꯥ ꯇꯥꯅꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯅꯕ ꯍꯧꯔꯦ꯫ ꯔꯣꯖꯤꯅ "ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯗꯣꯔꯛꯀꯗꯧꯔꯥꯅ ꯃꯤꯟꯒꯥꯁꯦ ꯌꯧꯔꯨꯔꯕꯅꯤ." ꯖꯨꯂꯤꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯑꯩꯁꯨ ꯋꯥꯔꯗꯦꯟꯗꯨꯅ ꯆꯩꯔꯛꯀꯗ꯭ꯔꯥꯅ ꯄꯥꯈꯠꯄꯗ ꯂꯣꯏꯔꯨꯔꯕꯅꯤ꯫ ꯑꯗꯨꯒꯗꯤ..." ꯔꯣꯖꯤꯅ "ꯑꯗꯨꯒꯗꯤ ꯃꯥꯟꯅꯔꯦꯀꯣ?" ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯔꯣꯖꯤꯅ "ꯑꯗꯨ ꯑꯩꯒꯤ ꯃꯤꯡ ꯔꯣꯖꯤ, ꯑꯩ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯔꯨꯝ ꯅꯝꯕꯔ 36ꯗ ꯂꯩꯕꯅꯤ." ꯖꯨꯂꯤꯅ ꯃꯥꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩ ꯖꯨꯂꯤ, ꯑꯩꯁꯨ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯔꯨꯝ ꯅꯝꯕꯔ 33ꯅꯤ." ꯔꯣꯖꯤꯅ "ꯑꯣ, ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ, ꯐ꯭ꯂꯣꯔꯁꯨ ꯄꯨꯜꯂꯕꯅꯤꯅ." ꯖꯨꯂꯤꯅ "ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ." ꯃꯤꯀꯨꯞꯁꯤꯗ
ꯅꯨꯄꯤꯗꯨꯅ ꯔꯣꯖꯤꯗ ꯔꯣꯖꯤ ꯑꯃꯗꯤ ꯖꯨꯂꯤ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯔꯣꯖꯤꯅ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯅꯦ? ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯅꯪꯒꯤ ꯔꯨꯝꯃꯦꯠ ꯍꯌꯦꯡ ꯂꯥꯛꯂꯒꯅꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯔꯣꯖꯤꯗꯨꯅ ꯍꯣꯏ ꯏꯅꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯐꯔꯦ ꯅꯁꯥꯒꯤ ꯀꯥꯗ ꯆꯪꯅꯔꯣ꯫ ꯔꯣꯖꯤꯅ ꯍꯣꯏ ꯏꯅꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯌꯧꯔꯛꯂꯗꯨꯅ ꯔꯣꯖꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯗꯤ ꯑꯩꯒꯤ ꯔꯨꯝ ꯌꯧꯔꯕꯅꯤꯅ ꯑꯩ ꯆꯪꯍꯧꯔꯒꯦ ꯖꯨꯂꯤ꯫ ꯖꯨꯂꯤꯅ ꯍꯣꯏ ꯐꯔꯦꯅꯦ, ꯑꯗꯨꯕꯨ ꯅꯊꯟꯗ ꯂꯩꯗꯣꯏꯗꯨꯕꯨ ꯀꯤꯖꯗ꯭ꯔꯣ? ꯔꯣꯖꯤꯅ ꯀꯤꯗꯦꯍꯦ, ꯀꯩꯗꯧ ꯀꯤꯗꯣꯏꯅꯣ? ꯖꯨꯂꯤꯅ ꯐꯥꯒꯤ ꯇꯧꯅꯤꯗ, ꯐꯔꯦ, ꯒꯨꯗ ꯅꯥꯏꯠ꯫ ꯔꯣꯖꯤꯅ ꯒꯨꯗ ꯅꯥꯏꯠ꯫ ꯖꯨꯂꯤꯁꯨ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯔꯣꯖꯤꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡꯗꯨ ꯄꯨꯅꯥ ꯊꯥꯖꯤꯜꯂꯤ꯫ ꯔꯣꯖꯤꯅ ꯕꯥꯠꯔꯨꯝꯁꯤꯕꯨ ꯏꯁꯤꯡ ꯑꯁꯥꯕꯒ ꯇꯥꯕ ꯖꯥꯠꯂꯥ? ꯍꯛꯆꯥꯡꯁꯦ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯂꯗꯤ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯒꯗꯕꯅꯤ꯫ ꯏꯪꯅ ꯏꯪꯕꯅꯦ, ꯏꯔꯨꯗꯤ ꯂꯨꯖꯔꯒꯦꯁꯦ, ꯁꯤꯅꯕꯨ ꯃꯤ ꯁꯤ ꯌꯥꯄꯣꯟꯇꯦ꯫ ꯔꯣꯖꯤ ꯕꯥꯠꯔꯨꯝ ꯁ꯭ꯋꯤꯆꯀꯥꯗꯨ ꯇꯦꯛ ꯊꯥꯗꯨꯅ ꯏꯁꯤꯡ ꯇꯦꯞ ꯑꯅꯤ ꯄꯥꯜꯂꯤꯕꯗꯨ ꯑꯃ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯏꯁꯤꯡꯗꯨ ꯊꯦꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯔꯣꯖꯤꯅ ꯏꯃꯥ, ꯁꯤꯗꯤ ꯏꯪꯉꯤꯍꯦ꯫ ꯇꯦꯞꯇꯨ ꯑꯃꯨꯛ ꯂꯩꯁꯤꯟꯗꯨꯅ ꯑꯃꯗꯨ ꯑꯃꯨꯛ ꯂꯩꯊꯣꯛꯄꯗꯨꯗ ꯇꯦꯞꯇꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯑꯃꯨꯛꯁꯨ ꯊꯦꯡꯗꯨꯅ ꯌꯦꯡꯕꯗꯗꯤ ꯂꯨꯝꯕꯨ ꯁꯥꯔꯝꯕꯗꯨꯗ ꯔꯣꯖꯤꯅ ꯑꯁ, ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ꯫ ꯔꯣꯖꯤ ꯄ꯭ꯔꯞ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜꯗꯨ ꯂꯧꯊꯣꯛꯀꯦ ꯇꯧꯕꯒ ꯏꯍꯥꯏ ꯍꯥꯏꯗꯣꯛꯂꯤꯕ ꯊꯣꯡꯅꯥꯎꯗꯨꯒꯤ ꯄꯔꯗꯥꯗꯨꯗ ꯌꯦꯡꯗꯨꯅ ꯔꯣꯖꯤꯅ ꯁꯤꯁꯨ ꯆꯤꯡꯁꯤꯟꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯤ꯫ ꯔꯣꯖꯤ ꯊꯣꯡꯅꯥꯎꯗꯒꯤ ꯄꯔꯗꯥꯗꯨ ꯐꯠ ꯆꯤꯡꯁꯤꯜꯂꯗꯨꯅ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯇꯋꯦꯜ ꯑꯃ ꯃꯁꯥꯗꯨꯗ ꯁꯦꯠꯆꯤꯟꯗꯨꯅ ꯃꯥꯒꯤ ꯂꯒꯦꯖ ꯕꯦꯒꯇꯨꯗꯒꯤ ꯐꯗꯤ ꯑꯃꯗꯤ ꯁꯥꯄꯣꯟ ꯂꯧꯊꯣꯛꯇꯨꯅ ꯕꯥꯠꯔꯨꯝ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯏꯪꯕꯅꯁꯨ ꯑꯃꯨꯛꯇ ꯑꯣꯏꯕ ꯌꯥꯈꯩ ꯌꯥꯎꯅ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯏ꯫ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗꯨꯗ ꯔꯣꯖꯤ ꯇꯋꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯁꯥꯗꯨ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯔꯣꯖꯤ ꯑꯁ, ꯏꯪꯗꯤ ꯏꯪꯉꯤꯍꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨꯒꯤ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯄꯨꯅꯥꯗꯨ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯡꯗꯨ ꯇꯞꯅ ꯀꯦ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯇꯥꯕ ꯐꯪꯏ꯫ ꯈꯨꯗꯤꯡꯃꯛ ꯔꯣꯖꯤꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯃꯨꯛꯁꯨ ꯁꯥꯄꯣꯟꯗꯨꯅ ꯃꯃꯥꯏꯗꯨ ꯅꯥꯟꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯄꯤ꯫ ꯔꯣꯖꯤ ꯃꯃꯤꯠꯇꯨ ꯊꯨꯞꯂꯤ ꯄꯥꯡꯂꯤ ꯃꯤꯡꯁꯦꯜꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯤꯡꯁꯦꯜꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯁꯥꯒꯤ ꯃꯃꯤ ꯅꯠꯇꯕ ꯑꯃ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯏꯁꯤꯡꯗꯨꯗ ꯃꯃꯥꯏꯗꯨ ꯐꯠ ꯇꯥꯊꯣꯛꯇꯨꯅ ꯑꯃꯨꯛ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯁꯥꯒꯤ ꯃꯃꯤꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯔꯣꯖꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯃꯥꯒꯤ ꯏꯔꯨ ꯂꯨꯖꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯨꯖꯗꯨꯅ ꯃꯁꯥꯗꯨ ꯁꯥꯄꯣꯟ ꯅꯥꯜꯂꯛꯄ ꯃꯇꯝꯗ ꯎꯆꯦꯛ ꯑꯣꯏꯅ ꯂꯪꯖꯤꯜꯂꯞ ꯇꯧꯅ ꯈꯨꯠꯁꯥꯒꯤ ꯃꯃꯤ ꯁꯥꯃꯤ ꯇꯥꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯔꯣꯖꯤ ꯁꯤꯒꯤ ꯃꯃꯤꯁꯤꯅ ꯀꯃꯥꯏꯅ? ꯔꯣꯖꯤ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯔꯣꯖꯤꯅ ꯍꯣꯏꯗ, ꯀꯩꯁꯨ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯇꯝꯁꯤꯗ ꯉꯁꯥꯏ ꯍꯥꯡꯗꯣꯛꯂꯝꯕ ꯊꯣꯡꯗꯨ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯇꯞꯅ ꯊꯤꯡꯖꯤꯟꯈꯤꯗꯨꯅ ꯄꯨꯅꯥꯗꯨ ꯃꯇꯣꯝꯇ ꯑꯃꯨꯛ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯔꯣꯖꯤꯁꯨ ꯏꯔꯨꯖꯕꯗꯨ ꯂꯣꯏꯔꯗꯨꯅ ꯋꯥꯜꯗ ꯅꯞꯂꯤꯕ ꯍꯦꯡꯒꯤꯡ ꯕꯥꯔꯗꯨꯗ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯇꯋꯦꯜꯗꯨ ꯆꯤꯡꯊꯣꯛꯂꯗꯨꯅ ꯃꯁꯥꯗꯨ ꯇꯩꯊꯣꯛꯄ ꯍꯧꯔꯛꯄꯒ ꯉꯥꯜꯂꯝꯂꯤꯕ ꯃꯩꯗꯨ ꯃꯨꯠꯈ꯭ꯔꯦ꯫ ꯔꯣꯖꯤꯅ ꯀꯩꯅꯣꯅꯦ, ꯍꯧꯖꯤꯛꯄꯨ ꯄꯨꯡ 10 ꯇꯥꯔꯕ ꯖꯥꯠꯂꯅꯦ ꯃꯩꯁꯤ ꯃꯨꯠꯈ꯭ꯔꯤꯁꯤꯕꯣ? ꯉꯁꯥꯏ ꯋꯥꯔꯗꯦꯟꯅ ꯄꯨꯡ 10ꯗ ꯂꯥꯏꯠ ꯑꯣꯐ ꯍꯥꯏꯈꯤꯕꯗꯨ꯫ ꯔꯣꯖꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯇꯋꯦꯜꯗꯨ ꯁꯦꯠꯆꯤꯟꯗꯨꯅ ꯕꯥꯠꯔꯨꯝꯗꯨꯗꯒꯤ ꯃꯈꯨꯠꯇꯨꯅ ꯋꯥꯜꯗꯨꯗ ꯃꯥꯗꯨꯅ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯃꯥꯏꯀꯩ ꯊꯤꯔꯛꯂꯤ꯫ ꯔꯣꯖꯤꯅ ꯃꯆꯤ ꯁꯨꯝ ꯃꯥꯗꯨꯅ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯐꯃꯨꯡ ꯃꯄꯥ ꯌꯧꯔꯛꯄꯒ ꯃꯩꯗꯨ ꯑꯃꯨꯛ ꯉꯥꯜꯂꯛꯂꯦ꯫ ꯔꯣꯖꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯔꯣꯖꯤ ꯀꯩꯅꯣꯅꯦ, ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯤ ꯐꯃꯨꯡ ꯃꯊꯛꯇ ꯊꯝꯃꯝꯗꯥꯏꯅꯦ?
ꯔꯣꯖꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯂꯛꯄ ꯇꯧꯅ ꯇꯥꯔꯤꯕ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯔꯣꯖꯤ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯃꯁꯥꯒꯤ ꯐꯤꯔꯣꯜꯗꯨ ꯈꯨꯟꯒꯠꯀꯦ ꯍꯥꯏꯗꯨꯅ ꯁꯠ ꯅꯣꯟꯊꯕꯒ ꯃꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯐꯠ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯑꯃ ꯐꯪꯕꯗꯧꯅ ꯑꯃꯨꯛ ꯃꯁꯥꯗꯨ ꯐꯠ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯕꯗꯨꯗ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯔꯣꯖꯤꯁꯨ ꯃꯥꯒꯤ ꯐꯤꯔꯣꯜꯗꯨ ꯈꯨꯝꯒꯠꯇꯨꯅ ꯃꯆꯤ ꯑꯃꯗ ꯊꯝꯂꯒ ꯅꯥꯏꯠ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯇꯨꯅ ꯔꯣꯖꯤ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯔꯣꯖꯤ ꯃꯁꯥꯅ ꯄꯨꯖꯔꯛꯄ ꯆꯥꯔꯖꯤꯡ ꯂꯦꯝ ꯃꯆꯥꯗꯨ ꯄꯤꯛꯅ ꯊꯥꯟꯗꯨꯅ ꯃꯥꯒꯤ ꯂꯨꯈꯨꯝ ꯃꯆꯤꯒꯤ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯇꯨꯝꯕ ꯊꯦꯝꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯣꯖꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯡꯈꯨꯟ ꯇꯥꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯔꯣꯖꯤ ꯀꯣꯂꯦꯖ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯃꯥꯅ ꯄꯨꯒꯗꯧꯔꯤꯕ ꯕꯦꯒꯇꯨꯗ ꯗꯥꯏꯔꯤꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯖꯨꯂꯤꯒ ꯂꯣꯏꯅꯅ ꯔꯣꯖꯤ ꯃꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯤ ꯃꯥꯟꯅꯗꯦ꯫ ꯖꯨꯂꯤꯁꯨ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯪꯈ꯭ꯔꯦ꯫ ꯔꯣꯖꯤꯁꯨ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯪꯂꯛꯂꯦ꯫ ꯃꯇꯝꯗꯨ ꯈꯖꯤꯛꯇꯤ ꯉꯜꯂꯤ꯫ ꯔꯣꯖꯤꯅ ꯒꯦꯠꯇꯨ ꯆꯪꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯅꯨꯄꯥ ꯈꯔ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯈꯛ ꯅꯥꯏꯇꯣꯝ ꯂꯦꯞꯄꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯏ꯫ ꯔꯣꯖꯤ ꯃꯈꯣꯏꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯔꯣꯖꯤꯅ ꯅꯤꯄꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯈꯖꯥꯏꯗ ꯑꯃꯨꯛ ꯅꯝꯗꯨꯅ ꯅꯣꯡꯊꯛꯇ ꯑꯃꯨꯛ ꯌꯦꯡꯈꯠꯂꯤ꯫ ꯅꯤꯄꯥꯗꯨꯅꯁꯨ ꯔꯣꯖꯤꯒꯤ ꯃꯇꯧꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯅꯤꯄꯥꯗꯨꯅ "ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯀ꯭ꯂꯥꯁꯇ ꯊꯤꯖꯔꯨꯔꯣ ꯌꯥꯔꯦ"꯫ ꯃꯈꯣꯏ ꯈꯔꯗꯨꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯊꯤꯕ ꯆꯪꯅꯈ꯭ꯔꯦ꯫ ꯔꯣꯖꯤ "ꯑꯩꯕꯨ ꯃꯁꯤ ꯎꯈ꯭ꯔꯒꯨꯝ" ꯃꯆꯤꯟꯗ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗꯀꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯍꯥꯞꯆꯔꯛꯀꯦ꯫ ꯏꯄꯤꯁꯣꯗ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯣꯝꯒꯤ ꯁꯖꯦꯁꯟ ꯑꯩ ꯂꯧꯁꯤꯟꯖꯒꯦ꯫ ꯁꯖꯦꯁꯟ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫ ꯊꯦꯡꯛ ꯌꯨ ꯑꯣꯜ꯫ ꯑꯗꯣꯝꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎ ꯄꯥꯕꯤꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ